Kamjong District ki Hongbaida Nscn-Im gi lanmi sing na loop asimaki lanmi mari hatlaga ani sokan kibagi tawdong aduda chenaba sing uthoraktabagi mayokta Okrul Town da laiba loop asigi luchingba taret ki yum sing miyamna amangata thokhankre Tawdoga sing asi nungthil pung ani makhairom taba matamda Okrul gi is Phongreitang da laiba Nscn-Im gi Commander in Chief oiramba AS Nscn-Im gi yum hana thugaibaga loinana mai thaba hauke Tawdog aduga ikan kanadana tangkul furup ki masing yamlaba miyam na loop asigi maru oiba luchingba ahaw rising amadi kanan kashar gi yumda thomji lagtuna amangata thokhanki Khoishaw naraba miyam aduna Okrul gi hamlei khongda leiba Nscn-Im Kilonsar ayung sayai amadi Deputy Kilonsar VS Adam gi yumsu amangata thokhanki Forumasel gi marakta mihat mipun chathabada chenaba sing putho o haina demand tawriba Khoishaw naraba miyam na numidang wairam Okrul gi ngashan tangda leiba Nscn-Im gi luchingba agui amadi hongpung da leiba Happy Sun gi yumda su thomjilakki Loinana miyam aduna Nscn-Im gi luchingba ani adugi yum amadi potlam kaya amangata thokhankibaga loinana mai thaki Haujeksu Okrul Town gi tongan ba mafamda masing yamlaba miyam thoraktuna mihada sigi mayokta khongjang changsili Loinana security force ngi maikai dagishu makha tana pamdaba thokdok thoktanaba hotnari hairi